Chief Minister COM Chanchadpa Thimlakkiba KLAL gi mathakta police to complaint tawkhre. Fazinduna thamliba kuki kunja taramari tek kaidana thadok pirakpa imung manung singna appeal tawrakli. Loket Jadharakpa numit marini sukhi bagal loina Sanapati district potrai pusilakpa gari chamangaro panduna lairi. Chief Minister COM Chana Kaudru ke Khunja Singh unaduna rehabilitation amadya tai pangba yaba mateng pangani haikre. Amasung civil society organization amasung security force singna kanna honaduna fazil uraba kunja kuntrani pan thadorakre. Kurumjari ISCOM news meng tabi ripudamakpu kheroda aribama taram nokchare hujik pau sandong pizare. Chief Minister Yumnam COM Chan Singh na Kuki Jo Singh na Khundariba Churachampur amasung atai district Singh da chatnaba thaurangliba sida akanba mongda threat ka loinana athingba pirakkiba Kuki militant group Kuki Liberation Army Letkhonlun KLAL mathakta formal complaint ama Manipur gi Director General of Police DGP da file tawkhre hari. Chief Minister COM Chan tha sigi taramanga da Churachampur district da chatkani haina thaurang lambane Kuki militant yauna Kuki Jo CSO Singh na akanba mong da threat single luna na atingba sing thamlakkibadagi Chief Minister gi Churachampur district ki khongchat ado yaithokkibane Mayang lambam bovi maitai na DGP da thaba complaint adugi matung inna KLAL bo maral siraduna hariba Kuki militant group asigi state asida Lairiba community singi yeknabane militant group asina thokiba statement aduna maitai amasung Kuki community singi mathakta hena yeknaba pokhanbane santi kangluf marshal nungsi chanana leiminaba amade nation asigi social fabric sing thugai bani haiduna DGP Manipur da mari leinaba police station da direction piduna KLAL ge thomi sing amasung office barrier singi mathakta Bharatiya Nyaya Sanhita BNA section 196 amadi 197 gi makada FIR register tawduna law gi oiba action lokhatna bahaizake complaint aduda Makhatana DGP Manipur na hiram asigi matangda tigatuna kangluf marshal nungsi handaba pau sandokpa thingba amasung makhatana communal violence thoktuna bahona biu haike Kuki militant group KLAL na tha sigi tarahumdoida statement ama thoktuna karigumba Chief Minister na Kuki Jo Singh na Khundariba mafamda changlaktuna makhatana tension wangna bahona ganu haina akanba wafam sing thamkibaga loinana outfit asina lisingani kulumdogi May ahumdagi maitai amasung Kuki singi marakta thorakkiba ethnic violence asidagi maitai majority area singa Kuki Jo region singa Kaidoknare haibase mayek senglabani haina fongdokkiba laikre group asige statement aduda security force singna establish tawriba buffer zone sing karigumba Chief Minister na lansilakpa taragadi tungda thoglakpada afafattagi daita pumba Chief Minister of Government of India na pugadabani haike aikoina santi puraknaba Haijori adubo aikoigi border lansilakpa sukya yaroi haina statement aduda fongdokladuna lising amaga chamapan marfutara nithoida paujangam Letkhonlun ge luching makhada safonglakiba KLAL asina hojik fauba independent Kuki land natraga separate Kuki state kidamak land thengnaduna lakli haire Amaromda Kuki militant group KLAL ge funding ayamba Kuki Jo miyam singna khundariba mafam singdage extortion tawduna amadi protection fee sing loduna sendan lambi oina chathaduna leiriba militant group amani haire
Tasige Kangpokpi District ke IT Rota Leiba Kojim Khul Mayada Church Leader Ahumga Loinana Driver Ama Militant Singna ambush Toduna Hato Kiba Amade Mioi Manga Soga Panangan Kiba Taudoke Ikan Kanada Numit Aduda Sanapate District of Fazan Duna Tamliba Kuki Kunja Taramari Asi Tektikidana Tadok Pirakna Baimong Manung Amasung Mari Mata Singh na Mari Lainaba Singh na appeal taubaga loinana Fazan Duna Tamliba Kuki Kunja Singh ase Thokiba Taudo Kaduga Karigumba Hiram Amatada Mari Laina de Haire Tafo Kuki Kul Dage Fazan Kiba Kuki Kunja Tarahum Doyamasung Hengbung Dage Kuki Kunja Ama Singge Imung Manung na Punna sign Toduna Tadorak Pas Statement Namagi Matung Inna Fazan Kiba Kuki Kunja Taramari Ase Thasigi Tarahum Doidage Hauna Kidnapper Singge Custody da Leire Maramaduna Fazan Duna Tamliba Kuki Kunja Singh Ase Nupi Angang Mama Mapa Singh na Hojek Fauba Kaptuna Awaba Maitrak Singh Khangli Haiduna Fazan Duna Tambiriba Kuki Kunja Singh ase Thokiba Thaudo Kaduga Karigumba Hiram Amatada Mari Lainade Makoibu Asoy Angam Yauduna Thadok Piraknaba appeal Taurakle Imung Manung Asige appeal Aduda Hembungge Thadau Kuke Amasung Sanapati gi Naga Singha Matam Kuinadage Nungsi Chanaba Mari Lainaduna Lakle Community Anige Kunja Singhna Puari gi Oiba Santi Amadi Amana Amabu Ikai Kumnaba Amasung Machul Manau Oibagi Wakalon Singalona Chetminaduna Laki Hairi Haujik reason asida Paksana Sandorakliba conflict Amasung political Strom Singh Asina Fazin Duna Tamliba Kuki Kunja Singh ase activist Natroga Hakteng Nana Saruk Yakiba Laitre Maramasina Fazin Duna Tamliba Singh Asoy Angam Yauduna Tadorak Pasina Makata na region asida Santi Amasung Tangdu Laitaba Purak Pak Ngambani Hairi Guwahati amasung Dimapur Romdagi pusilakpa potray amasung thau puba gari chambanga rom kuki NP Manipur KIM na IT road ke ambush amasung masigi matung tarakpa kuki Kunja Singh Fazin kiba thaudok sing asibu yaning daba uttuna tha asigi tara humdoidagi kau kiba total shutdown asina maram oiraga National Highway number 2 Imphal Dimapur lambi asida Manipur tamna lakiba truck sing Sanapati district ke Khongnem amasung Tikulengi marakta Haujik Numit Marini Rom Panduna Lady Haide. KIM Yauna Tai Kuki Body Sing na Chathari Bus Strike Sing Asina Maram Oiraga State Asigi Chingi District Sing na Yamna Chowna Sokhanduna Business Establishment Sing Ayamba Paralyzed Oiduna Lady Masigi Matakta Government Ge Office Sing Mahiloishang Sing Su Thong Lonat Ki Haide. Chathari Bus Shutdown Asina Maram Oiraga Panduna Lairiba Gari Sing Asida Tonglakkiba Passenger Sing Driver Sing Transport Worker Sing Mafam Aduda Matam Kuina Laisalakpana Makoigi Chwana Thaknaba Essential Supply Amasung Sanitation Facilities Laisilaktre Maramasina Yamna Khudong Chadaba Fibam Amada Lairi Hare Panduna Lairiba Gari Sing Asida Puduna Lakliba Alu Tilho Nga Yerum Amade Perishable Oiba Potlam Singi Fibam Sing Soksilakle Hai. Chief Minister Yumnam Kem Chan Singh na Loinana MLA Singh Haikam Dingo Singh Amade Tongbram Ravindro Singh Amade Atai State Asigi Marilainaba Makok Thongba Official Single Loinana Kautruke Kunja Singh Unaduna Irangasna Maram Oiraga Kunja Singh the Tingnariba Awaba Singh Yang Sin Kre Hai. Chief Minister na Kautruke Khwaidagi Awaba Nanglaba Kunja Singh Unaduna Makhoi Hojik Tingnariba Khudong Chadaba Singh Paudam Taki Bagalona Kunja Singh na government na Makhoi Gidamag Paikat Halingliba Tabak Singh Kupna Taki. Tungda Chief Minister na Irang Asina Sokhalaba Kautruki Kunja Singh da government Asina Irang Asina Sokhalaba Imung Manung Singh da Welfare Major Singh Paikatuna Lakli Amade Irang Asina Sokhalaba Imung Singhidama government na akanaba mityeng thamduna makoigi khudong chadaba sing kokhanaba honagani haiki bagalorena Irang na maram oiraga relief camp sing the Ladyba IDP singi rehabilitation amasung welfare scheme sing mapung fana paikatnaba kan na honari haiki Thasigi tara humdoida Kangpokpi district ki IT road Laiba Kojim Khul Mayada militant sing na attack toduna church leader Yauba driver ama hat kiba musung
Miyoi mangana sokapan nanghankiba thodok adugi matung tarakpada khoisaunaraba kuki amasung naga singna kangpokpigi leilon kuki khulda naga kunrom kuki singna fazinduna thamkiba amade Senapati districta naga singna kuki khunja kulhumdoi fazinduna thamkraba matung kuki amasung naga community singge church leader sing yauna civil society organization CSO amade security force singge akanba pressure singna maram oiraga hojik fawbada fazindun thamluraba Kuki amasung naga civilian kuntra nipan tek takaidana thadorakle haide community ania sige fazinduna thamluraba civilian kuntra nipan ase CSO singge representative sing state government amasung security ge agency singna kanna honaduna thadorakibani makha tana fazinduna thamleba civilian thadoraknaba hairiba joint body sing asina hojiksu akanba mongda appeal tawba lecture Police ki pau gi matung in na hai hojik fawbada thadorakraba civilian sing adude Makhan village tege fakiba konsakhul khulgi naga nupi amasung angang yauna mioi tara nithoi aduga Senapati dege fakiba kuki nupi tara amasung nupa marini haire Makha tana kuki singna sapar maina dege fazin kiba Don Bosco gi Salesian brother ani Kuki community ge chahi tarani pan surabi nupi macha amaga loinana kuki ahum haukiba sago san numita thadoraki haire Lamdam asigi lairiba chingi mafum singda handak ikhang khangodana tholakiba leiba ki thodok kayan maram oiraga awaba kaya mayok naduna lairiba naga ichul inaw singi da malta Manipur Relief Association gi maikei dege Foothills Naga Coordination Committee FNCC Manipur gi khuthangda ngasi angamba sel gi tengbang kusinakre hojek singi mafum da khundariba amadi yelho furuf ama oiriba naga ichul inaw singi mafamda Manipur Relief Association ge angamba sel gi mateng ase yohanabagi da makta ngase Juelalin de leiba FNCC gi branch office cha committee ase gi khuthangda senfam adu kusin da kibani hairiba tengbang kusinabagi thauram aduga mari lenana Manipur Relief Association ge president Thokchom Surchandrana haikibada handak Chingi mafam da thokiba irang aduna maram oiraga yelho furuf oiriba naga ichul inaw singna awaba kaya mayok nariba sida kharada oirabasu mateng oinana ba haibagi wakhalonda ngase association asigi executive member singna FNCC gi khuthangda angamba selge tengbang asi pizabani maru oina hojik oiriba Manipur gi fibam asida khunda minariba yelho furuf sing amade tongan ba CSO sing yauna miyamna tungi haurakliba naha singi khallaga lamdam asida tangdu laitaba fibamda amuk hana hanjulaknaba honabada achobo mateng pangbinaba amade tonga sandok pitanaba hainasu mahakna appeal tawke amaromda FNCC ge convener Andre Acuna haikibada hojik illegal immigrants singna lamdam masigi yelho furup singda landaraktuna maru oina naga ichul inaw singna hojik awaba taraba matam asida Manipur Relief Association ge thomi singna ngasi Jingmi ichul inaw singi damak mateng pangbirak pa ase committee asigi maikei dage aduki matik nungai ba fawi haiba wafum singsu fongdoki Asi akoi Manipur Relief Association ge executive member singna akoi hujik sing irang na sohol laba singmi isininaw singi mapamda koi Naga Foothills Coordinating Committee gi through da angamba sen gi oiba mateng kra pangba lakchabani masigi khudong chaba si lawjaraga koi Manipur Relief Association ni maigei bagi wahai khara thamjage Manipur da khunda minariba kanglok kuntra taro maru oina indigenous people laiba kanglok asigi CSO sing amasung paga singi mapamda akoi gi tungda haurakadoriba generation sa issue gi tabta khallaga shanti thuna purapada mating pangbiyo tonga sandopigano haibase Manipur Relief Association ni maigei bagi thamjage akoi indigenous mi singbu illegal immigrants singna akoi bu lan taraga awa ana tariba matam sida akoi gi nungsiraba Manipur Relief Association gi team sina akoi bu asok apan ana ayek warabab taming sida mateng pangbalak se akoi gi Foothills Coordination Committee gi saikta yamna thagat phongdok chari hauji thoiba indigenous kimi amada thok se akoi tampak ta leiba indigenous kimi singsu mahakta makoida thokpan makni haiduna moina moigi nungai taba moigi support amasung moigi morally physically
अदुमाइना सपोर्ट तौरगा अमखक्तनी अखोइसे इंडिजिनस मसेनी हाइबगी वखलोंदा पोरकपसे अखोइना यामना थागतपनी अखोइ पुन्ना इंडिजिनस मयामसे लिप खतमिनरगा थबक सुमिनबा मतमदो यौरे हाइबसे हाइबिनी Kuki Women Organization for Human Rights KWOHR ga loinana tongan ba Kuki Jo Civil Society Organization Singapurna Churachampur District March Rally for Justice haina maming thonduna Church leader ahum hat kibagi mayokta miyamgi khongchat chatlaba matungda Union Home Minister Amit Shahada hiramasiga mari lenana memorandum ama pisinkhre Hariba Vodi Singh Asina Deputy Commissioner Churachampur ge Kuthangda Union Home Minister the Pisin Kiba Memorandum Aduda Thasigi Tara Humdoida Church Leader Ahum Reverend Dr. V. Silho Pastor Pangaulen Silho Amade Reverend Kaingau Lovum Militant Singh na ambush toduna Hat ki ba asina Kuki Jo community singi marakta charang na bamasung chamam na ba thogan bada natana Kuki Jo sing na khundari ba mafam sing da community asigi civilian sing amasung church leader sing ase safety oidre haide matam sang na reason asida irang thoktuna displace amasung insecurity oina leiringai charak asida church leader ahum hat ki bagi thodok adu proxy attack da link leinai haina maral sire memorandum aduda January 13 ke songlungda mai tha ki ba masung tha sigi tara humdoida ambush toduna church leader ahum hat ki ba thodok sing asina local residents sing akiba poknare haire hojek lady ba fibam asi yenglaga state asida nona amok president rule thamduna Kuki Jo sing na khundari ba mafam singda security gi mapangal kan khathan biyo made thodok sing asi high level investigation chathabiu haina dabi tawre Body asina makata na Kuki Jo khul sing ngak na ba sem ki ba village guard sing legal recognition PBU vulnerable areas sing the permanent security arrangement to biyo duga Kuki Jo community sing na matam koina dagi tanduna lagliba Kuki Jo miyam da constitutions of India gi makada separate administration asi fangan biyo haide memorandum maduna toina violence amasung displacement Thokpa asina maram oiraga hojek oiriba fibam masida government of India na Kuki Jo miyam da justice security amasung constitutional protection pinaba khudakta action lokhat piu haide Kumbi Kendra Progressive Farmers Association KKPFA na Kumbi Assembly Constituency ge Lomi Singh na ahan ba loro kidamak first crop Taujari ba Lomi Miyam ge Darkar oiba mathauta ba urea har sing matam chana Fanghan binana ba Farmers Association na mamang thagi April tarukta Chief Minister da aiba charol yauna mathauta ba Lomi Singh document sing pisinduna RR number 213 Chanduna APA Star Commissioner cum Secretary na Amuk Mamang Thagi April Kunmapanda Joint Secretary Agriculture Director da Amuk Thadaraktuna RR number 725 Chanduna Asuk Kuiraba Matam Asi Fawbada Lomi Singi Darkar Oiba Urea Har Sing Pibidana Leire Hiramasida Lomi Sinmi Singe Kanbiduna Atuba Matam da Agriculture Director na Urea Har Sing Thadok Piu Karigumba Thadok Pida Bataragade Kumbi Kendra Progressive Farmers Association na Lomi Miyam Galuna na Akan Bakongjang Kaya Chongsilagani Haina Farmers Association na sige President Sanasam Dines na Presh Thadurakpa Charol Amada Kangalakle Amaromda Progressive Farmers Association ki Kuthangda Wanguge Khazin Khombi Local Kavuk Local, Kulakpat Local, Chirel Mangjil, Fambikok, Nungu, Chandon Bikok, Nachingba Singh da first crop Taujari Bat Lomi Singh na Hojek, Urea Har Yam Darkar Oire Haina, Kavuk Local the Low Uriba Lomi Amana Fungdorakle. Mahag na hai Lomi Miyam ge Kanbiduna Agriculture Director na Thamoy Singh na Atuba Matamda Urea Har Lomi Singh da PB na ba appeal Torakle. Naga Singh Apex Body Ama Oiriba United Naga Council UNC na Naga Nupa Kunja Taruk Kuki Arm Group Singh na Tha Sigitara Humdoidage Hauna Fazinduna Thamkibaga Lorena Kunja Singh ase Tangtaba Ama Khangdana Leiriba Asiga Maru Oina Council Asina Thamkiba deadline ase ngasi numidang wairam pung taruk fauba sangdokre
UNC की डेडलाइन सांगदोखलिबा से काउंसिल असिदा होम डिपार्टमेंट न थीब खंगदना लेरिबा नागा खुंजा सिंह असि रेस्क्यू तौनबगिदमक सेक्युरिटी फोर्स सिंगना पाक्सना कॉम्बिंग अमसुंग एरिया डोमिनेशन ऑपरेशन सिंग चथरी हाइना फोंगदोरकपदगे सांगदोरक्किबनी हाइरे थीबक खंग्रिबा नागा खुंजा तरुक से कांगपोकपे डिस्ट्रिक्ट तथा सिगी तरा हुमदोइदा एम्बुश तौख्रबा मतुंग आर्म कुकी मिलिटेंट सिंगे चिंगनब सिंगना नुपी अंगांग याउना पुन्ना नागा कुन फाजिंदुना थमलुरबा मतुंगदा नहान नुपी अंगांग याउना नागा खुंजा तरा मरी थादोरक्रे UNC की डेडलाइन मखा ताना सांगदोरक्खिबा से स्टेट होम डिपार्टमेंट गे ऑफिशियल लेटर अमा पिरक्तुना डिस्ट्रिक्ट एडमिनिस्ट्रेशन अमसुंग पुलिस सिंगी कोऑर्डिनेशन तौदुना सस ऑपरेशन सिंग चथरी हाइबा खंगलक्खिबगी मतुंग इन्ननी हाइरे हिरम असिगे मरी लेनना UNC की इमरजेंसी मीटिंग अमा सेनापति डिस्ट्रिक्ट कॉन्फ्रेंस हॉल था सिगी तरा मंगादा पांगथोक्तुना काउंसिल सिगी डेडलाइन असे ngasiगी नुमिदांग वाइरम पुंग तरुक फाउबा सांगदोक्नबा लेफखिबा वारेफ अदुगी मतुंग इन्ननी हाइरे नुमित अदुदा स्टेट कमिश्नर होम एंड अशोक कुमार अमसुंग ADGP आशुतोष कुमार सिन्हाना नागा CSO सिंह द अथॉरिटी सिंह न फाजिंदुना थमलिबा नागा खुंजा सिंगे स्टेटस सिंह खंगदोक्नबा होननबा तौबयाबा तौगनी हाइना फोंगदोक्खिबा लैख्रे चैरक असिदा लैलोन वाईफाई खुलदगे फाजिंदुना थमलुरबा नागा खुंजा कुन स्टेट पुलिस इंडियन आर्मी सेंट्रल रिजर्व पुलिस फोर्स ना चथकिबा जॉइंट ऑपरेशन दा रेस्क्यू तौबंगमखे सेंगमाई पुलिस स्टेशन असो कोंसाखुल विलेज चेयरमैन ना तौरखिबा कंप्लेंट अमगी मतुंग इना नागा सिविलियन सिंह फाजिंदुना अमदी नागा खुंजा सिंह दगी गाड़ी दगी चिंगथोक्तुना फुखिबगी थौदोक सिंह मरी लेनना FIR अमा रजिस्टर तौख्रे हाइरे चेरक असिदा द नागा पीपल्स ऑर्गेनाइजेशन NPO ना हौजक लैरिबा फिल्म असिदा नागा सिंह इम्फाल सेनापति लंबी असिदा पर्सनल सेफ्टी येंगदुना चटनबा खंगलकले मणिपुर पुलिस की टीम अमना इम्फाल एरिया दा चथकिबा काउंटर इंसर्जेंसी ऑपरेशन दा आइन थिंख्रबा लालहौलूफ कंगलेपा कम्युनिस्ट पार्टी अपुनबगी एक्टिव कैडर अमा फारे अदुगा कक्चिंग डिस्ट्रिक्ट दा चथकिबा एंटी नार्कोटिक ऑपरेशन दा ड्रग ट्रैफिकर अनि फाबंगम खिबगा लोनना हेरोइन पाउडर फागत पंगम क्रे हाइरे पुलिस न फारबा KCP अपुनबगी कैडर अदु रेक्स थौदाम एलियस मचातोम्बी चही कुन हुमदोय पैलेस कंपाउंड हाइड्रिंगांग रोड हौजिकना कौवा नाउरेम लैकायदा लैबनी हाइरे नुमित असिमक्तदा मणिपुर पुलिस न कक्चिंग डिस्ट्रिक्ट की हियांगलम पुलिस स्टेशन की मनुंग चनबा पोल स्टार कॉलेज मनाक्ता चथकिबा एंटी नार्कोटिक ड्राइव अमदा कायरांग मयाई लैकाय अमसुंग कायरांग मुस्लिम द लैबा मोहम्मद सलीम चही कुंट्रा माथोय अमसुंग मोहम्मद नवाब चही कुंट्रा निथोय असि फादना लुपा लिसिंग यांखैनिथोय रोम ओइगदबा सापोन केप तरा हुमदोइदा हापतुना पुरंबा हेरोइन पाउडर ग्राम चामगा निफु तरेथ अमदे जकामरी पानबा गाड़ी अमसु फागतपा ngamkhre हाइरे ngasi Imphal East Lamlai Kendra gi manung chana lairiba Sabungkhokta Nomapanba Mifam Lop Sabungkhok Development Committee YSWC Sabungkhok Merapai Bimade Kun Asida lairiba Kunja Singna Punna Sinduna Nomapanba Mifam Pangthokre ngasi gi Mifam da Village Development Committee President Alangbam Ivohol YSWC Club की President Alangbam Brojan Nomapanba Mifam gi Luf ki Lublakpa Alangbam Tomchana Dice member oina sarok yaduna pangthoke ngasigi member da maru oina hojik thokliba Manipur gi irang asida matau karamna tangdu laita na ingchikpa amade khul asige chawkhat thorang gi matangda khana nainabagi loinana haukiba tang taruk amade taret ki lonaba ahingda Sakang dabasingna vom kapsinduna angang ani hat kiba masung mama buna asoga panangan kiba thaudo khadubu yaning daba fongdok tuna changsin kiba khongjangda CRPF na nongmai kapada mijam ahum laikidaba amade Imphal ukrul lambi gi TM ka somda kuki militant singna nongmai kapsinduna mioi ani hat kiba thaudo adu yaning de mara leba sing faduna chairak piu haina Miyamna pendaba launaringai chirak asida amok haukiba megi tang tara humdoida kuki khulai paiba singna sem kiba German road
ट्रिगर रोड हाइना खंगनरिबा लंबी असिदा चुराचामपुरदगी गाड़ी तोंदुना हलकपा मियोय खरदा खुलाई पाइबा मिलिटेंट सिंगना नोमय कापसिनदुना मियोय कया मिसिमिना थोकनख्रबा मतुंग कुकी अमसुंग नागा सिंगी माइकई अनिमक्ता लंबीदा लाक्चबा मिचम कया फाजिंदुना थमखिबा असे यानिंगदे मरा लैजोदबा मिचम सिंग असोकपन अमता याउदुना मियोयबगी मिनुंगसी येंगबिदुना थादोक पियु हाइनसु फोंदोकनखे ngasi mifam aduda angang hatpa yaningde tronglaubi thodok yaningde tm kasom mihat yaningde mara leba sing faduna chairak piu hojik fazinduna thamliba micham sing khudakta thado u haiba kholaw kya sulauke लाइरिक फना यामना हैरबसु इमा लेबाग असिबु नुंगसिद्रबदे करीमता कानरोय लाइरिक तंबदा लाइशुसु यावहनसे लाइशु यावद्रबा लाइरिक फना यामना हैरबसु लेबाग असे छुंगसाव चौखतलोय अदुना अनिमक असे पुन्ना छटलब मतम अदुदता लमदम असिदा चौखतपा इंग तप्पा खुनाई अमा पुरक पंगमगनी हाइना सोशल साइंटिस्ट तनबीर लाइश्रमना फोंदोख्रे इमा हियांगटेक लाइरेंबी थौगल्लुफ नोंमाइखोंग निसिंदुना कक्चिंग डिस्ट्रिक्ट के मनुंगचनबा नोंमाइखोंग मखा लेकाई हियांगटेक लाइरेंबी कम्युनिटी हॉल द पांगथोकिबा हंदकता फोल लाउथोकिबा कोशियमगी क्लास 12 के एग्जाम दा कॉमर्स स्ट्रीम दा 4th पोजीशन तारखरबी नोंमाइखोंग मखा लेकाई दगी सलाम सनायाई देवी अमदे आर्ट्स स्ट्रीम दा 9th पोजीशन तारखरबा नोंमाइखोंग मयाई लेकाई दगी निंगथौजम क्योडोस मंगांग अमदे बोसेम कोशियम amadi CVSC examination 2025-26 ta mai paklaba mahiroi kuntrani thoi yauna position holder anibu pungning thogatuna certificate amadi momento piduna mahiroi singbu ikai khumnaba utpagi thoramda phongdokhibane thoram aduda arong nomaikhom gram panchayat ke chairman ningthauzam rajen kumar social scientist tanabir laisham social worker Salam Mangi Arong Nomaikhong Gram Panchayat ki caretaker member Singh Susarokya ke Danabir Raisam na Makhata na haikibada ngasi mai paklaba mahiroi Singh asina lairik fana yamna haidagasu laisu haiba ase chatminadragade aikhoi gi khunai ase tungda kari oirakani tambangamde हायरदुना हौरक्लिबा महिरोय सिंगदा लाइरिक तंबदा लाइशु सिसु यामना दरकार ताई अमदे इरैपाक इरमदम असिबुसु नुंगसीसी मसी यामना मरु ओय हाइके कामजोम डिस्ट्रिक्ट के कसोम खुलन सब डिवीजन के मनुचनबा म्यांमार गा ताइनाबना लेबा बॉर्डर पिलर नंबर 102 गे मनाक्त लेबा नंबाशे तांखुल नागा खुलदा म्यांमार रोमदगे नारोंदा खुल असिदा चंगलक्तुना युम मनुंगदा पोचै हुरानबा होनरंबा म्यांमार मचा अने खुल असिगी खुंजा सिंह न फारब मतुंगदा सिक्योरिटी फोर्स सिंगदा खुसनक्रे हाय पुलिस की पावगी मचुंग इना थौदोकदो ngarang ayok anganbada नंबासी खुल असिदा लेबा युम अमगे फकलांग होगाइदुना इमुंग मनुंगदा लेरिबा पोचै हुरान के तौरंबदगी खुंजा सिंगना म्यांमार मचा अनि अदु फाबंगम खिबने मदे फारब म्यांमार मचा अनि अदु सिक्योरिटी एजेंसी सिंग बॉर्डर सिक्योरिटी फोर्स PSF असम राइफल्स अमसुंग मणिपुर पुलिस के अपुनबा टीमदा खुसनकी हायरे तुंगदा पुलिस न फारब म्यांमार मचा अनि अदुदगे पोट हुरान बदा सिजनबा थोंग फकाइनबा खुसुखुलाई सिंग फागत पंगम की हायरे सिक्योरिटी फोर्सेस सिंगना म्यांमार मचा अनि अदुदा चथखिबा वाहंग पाहुंगदा मखोइना फोंगदोरकपदगी मतुंग इन्ना मखोइना आइन काइना म्यांमार रोमदगी इंडिया बॉर्डर लाइन सुलक्तुना लोकल सिंगल लोइना गेंग सेमदुना मियामदा टारगेट तौदुना किहन खंगहंदुना पोट हुरानबगी थौदोक सिंग चथदुना लाखि हायरे पुलिस ना मखोइगी मथक्ता मरी लेनबा केस पांडुना मखा ताबा इन्वेस्टिगेशन सिंग चथबा होख्रे हायरे Rising Acceleration MSME Performance RAMP scheme ge Makhada Divisional Forest Official Bisnupur Forest Division Department of Textile Commerce and Industries Government of Manipur na puna kusamnaduna sinduna thanga ngaram leikaida tha sigi tara mari dagi hoduna chotharakiba
3 days capacity building program on hospitality, ecotourism and homestay ge thoram ngasi loishinkre. Thoram maduda DFO Bishnupur Waikom Ramabai, social activist O Maipak Chau amade wildlife activist I Premjit na athoiba mitunglen singoin saruk yakhe. Thoram maduda saruk yakhiba thangagi mioi kun tarukta training completion certificate piduna ikai khumnabasu utke. Thoram maduga mari lainana DFO Bishnupur Waikom Ramabai na phongdokibada ecotourism tawbagi opportunity piriba lautak lek kaibulam jaw national park ta sangayeng malakadoriba tourist sing khangning traditional value hingliba mahing wildlife na chingba khangning bagi lakliba singa sida makoi na hena tradition culture natural resource singa se makoi da hena khangana bawa khalonda thoram asi pangthokpane miyam na homestay tawraga su homestay khaktana tana akoibada leiriba environment pu tarutana na thambaga lonana upal wapal thaduna yokhat minaduna lakadoriba tourist sing hena pukning huhanduna tourist masing hena lakna ba ikoi khuding makki thodang lomina si haike How kiba metara mari lisingani kuntarukta Assam gi Amengo dagi Kwakta dagi mioi mari yauna mioi manga Assam police na chaurakna lupa crore kunmatoi dasmik ahum taruk lom gi oigada heroin amade opium fa kiba du da chenaba mioi mari adu Kwakta da mapung oina leiriba CSO manga haibade Jamait Ulama Bishnupur district Anjuman Islam E Musara Kwakta All Meitei Pangal Youth Association AMPYA All Kwakta Youth Voluntary Organization AKYVO Kwakta Madi All Kwakta Coordinating Committee AKCOC Kwakta na matam chuppagi oina Kwakta dagi tanthokle haina se so manga sig advisor Jiadin Arivamna Fongdorakle Kwakta dagi matam chuppagi oina tanthokliba mioi mari adudi Abdul Latif Chahi Kuntra Humdoi Apokpagi Mingna Laikhidraba Taif Ali Kwakta Ward number 6 Muhammad Tahir Ali Chahi Kuntra Nipan Apokpagi Mingna Laikhidraba Yakuf Ali Kwakta Ward number 5 Muhammad Slauddin Chahi Kuntra Nipan Apokpagi Ming Laikhidraba Taujaudin Kwakta Ward number 8 Muhammad Latif Chahi Kuntra Apokpagi Ming Laikhidraba Yakuf Ali Ward number 4 ne Makhoi Mari Ase Muhammad Asmar Chahi Kuntram Taret Apokpagi Ming Abdul Hakim Naharov Pankhong dagi mioi amaga punna Fabani amadi mioi Mari Ase Mapunsi Chupagi Oina Kwakta da leiba yararoi aduga makhatana kanagumba mioi singa drug chaba yonbaga mari lenaba Faba punba thodokta yauragasu Kwakta dage tanthokpagi warep ase ahongba leitana thabak oina pangthokani aduga haiba mioi mari ase CSO mangana mamangda faduna warakpa rehabilitation center da thamkibasu leikre makhoi mari ase drug abuse ngaktane aduga yamlaba drug sing adu makhoina mapu oiramgani thajade kanagumba mioi kharana insist chawraga puhanba oigani Maramasana drug puramba bus AS06AC 7555 aduge mapu amade drug ki chenariba mapu thidok piraga capital punishment pibinabaso India amade Manipur lengak amade marilenaba authority na mityeng changbiu haike paugi mifamadu se so manga asige luchingba singsu sarugyake Any mother Papa Taragadi had music. Kundagi lifetime going to lepalate and Tantokan have the high Maria Shishu, Oktagi Yauri Maria when a lifetime over when hiding body, hide the Panjaki Maria Shema among the Sukotagi, CSO, Akivo, Ampiams, and Jumanaka, Paduna Mokose, rehabilitation center to Tamuru Badu Bangang, Antanim Goshe, Mokoina, Moje drug user, Mokoina, Hideba, a huge amount of quantity, Jamba Poto Moji, capacity na tape, Urga Tapa, Mokoise, Kanagumkran, is Puhan
ꯊꯝꯕꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯗ ꯃꯔꯤ ꯂꯩꯅꯕ ꯑꯊꯣꯔꯤꯇꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯦꯟ ꯑꯣꯏꯅ ꯗ꯭ꯔꯒ ꯑꯣꯅꯔꯁꯤ ꯀꯅꯥꯅꯣ ꯀꯅꯥꯒꯤ ꯗ꯭ꯔꯒꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯨꯞꯅ इंट्रोगेशन तौरगा मसे थिदोकपिउ अदुगा असुगुमलबा एकोगी ड्रग ललोनबदा समाज सिबो मखा ताना मंगनबदा मंगनना होतनरिबो दु मियोसिंग ड्रग ओनरसिंग ड्रग की मपुसिचे याम कुपना थिदो मतुंगदा हारिबे मियोसिंग अदो फजना इंट्रोगेशन तौर मतुंगदा मकोइसिंग अदो पतिक्सा बदन बिबिउ अमसुंग होगी कैपिटल पनिशमेंट फंगम तोकुदु फंगनबिउ हाइना मीडिया की थोंगदा हाइजरी Chief Minister Kem Janchit Patimlakiba ke LAL ki mathakda police to complaint tawkre. Fazil nuna thamliba kuki kunja tara mari tek kaidna thadok pirakpabu